Congress Party na Soidana Mission 2027 asidadi Soidana aikoigi afaba leader mayam singna se aikoi punchale hairakanda leader amoyubagi Leingak ngakpagi thogam amasung responsibility of the administration aikoigi Congress ki leader na Soidana laklagani Mission 2027 Congress Party na Manipur ki integrity, Manipur ki shanti, communal harmony, mayam punamak se ngak pangamgani, paikat pangamgani hai bagi thaja basida ngasi sangbida iba leader mayam sing adugi matik thagali ngasi si Manipur Pradesh Congress Committee ki yamna nungaiba pungja mani ngasi ki asumlaba reception program asida nauna sangaiba aikoi reception tawjariba आई काय खुन्नजरिबा डॉक्टर श्री के.एस. लोकेन सिंह एक्स.एम.एल.ए. महाक्सी संगकपसी यामना दुंगाई हौजी महाक्सी जनता दल यूनाइटेड की अखोई सीनियर वाइस प्रेसिडेंट ओइना पुरमबनी अदुगा अखोई पार्टी द संगकपसीदा हानसु महाक्की हौरफम ओइबा अदुगा मतम खरा अखोई काइनरुरबसु नौना संगकपसीदा अदुकी मतिक पार्टी दा अखोई थमोइदा नुंगाइबा अमसुंग मियाम खुदिमकना नुंगाइबदु फोंदोकचरी इकाई खुमनजरी तोइदो हेंदोकना श्री जेट की खनबाउ नियमाय पार्टी की एमएलए ओइरंबनी अदुगा हौजिक एक्स एमएलए अमदी हानगी कांग्रेस की सरकार लेरिंगैदा फॉर्मर वाइस चेयरमैन हिल एरिया कमिटी सु ओइरम्मी अदुगा हौजिकना अखोई NPP की नेशनल सेक्रेटरी होइना लैबा मधु थादु ओमगा संगकपसिदा पार्टी ना यामना दुंगाइबा अमसु हराउते यामना ओक्चरी इकाई खुमनजरी तोजो हिदोकना ngasiगी यामना मरु ओइबा संगकपगी प्रोग्राम सिदा याविरिबा श्री हुमालियाबाउ फॉर्मर चेयरमैन ऑटोनोमस डिस्ट्रिक्ट काउंसिल तमेंगलों आइना इकाई खुमनजबा उच्चरी तोजो हिदोकना श्री Rangwangdin Abon Mai, former member Autonomous District Council Tamenglong, Ikai Kumnajari, to do Hindongna City, MP Goang, former member ADC Tamenglong, Ikai Kumnajari, to do Hindongna City Tadinang Gangmai, former member ADC Tamenglong, Ikai Kumnajari, Amadi City, Lavner Sawang. Social worker tamai esigi adi gunaba leader ikai khumna jabochari Sri Adam Thumai social worker tamai esigi leader ikai khumna jabochari Sri Manasin Awang social worker tamai esi ikai khumna jabochari ikoi ki leader ki khonpau ni umai ga punna akoi thabak tawmina jaba amasung tamai esigi leader nghaktani toido hindokna siri achanpau niumai social worker tamai esi siri zone sarenamai social worker amadi toido hindokna nupi ama khaktang yaujabai gi isi Srimati Ramchinele social worker mayam punomaksi aina ikai khumna jabu uchari yamna nuai ngasi aikhoi gi Congress Party bu thaja biduna Manipur ki lurapa tanja amukta Manipur ki itihas da thoktriba unprecedented turmoil situation in Manipur asigumba mishi mina adagi samaj sida aikoi unrest oiba mayam ama tho ingai thohaliba BJP ki Leingak ase masi थाजदब नोमगी हेंगलक्पा अमसुं कांग्रेस पार्टी बु मियामना नोमगी थाजब हेंगलक्पा अमसुं कांग्रेस पार्टी नत्रबदी मांगद सुंगांबी खिबदुनी कांग्रेस पार्टी ना मणिपुर की इंटीग्रिटी मणिपुर की शांति कम्युनल हार्मनी मयाम पुनमक से ngakpangamgani paikhatpangamgani haibgi thajabasida ngasi sangbida iba leader mayam sing adugi matik thagali soidana laklagani Congress party ki adigumba basantagi yening se soidana hulaklagani Maramaduna
ngasi miyam na wariba aina tenna hajarabada ngasi di Leingak asina oidaba mayam ama hajinduna ngasi sasan pairi tongan ba Bharat ki law संविधान na chalai gidaba administration na se संविधान pu violate tawre hairaga ngasi di tawning bata tawba hiding bata haiba paikating bata paikatpa law leitaba dugumba Leingak ama BJP ki double engine government asina ngasi Manipur da chalai basina maram moirkanda nungsiraba isa kaya kainari nungsiraba isini nau kaya kainari samaj asida tangdu leita daba law and order kaya thugai duna ngasi di khoi punamak dharma chakpa community khudimak adagi tongan ba dharma chachaba community khudimak khoi mayam singse maitei amasung kuki da natna state asida leiriba community khudimak awaba mayok nari haurakliba naharol sing lairik laisu tambagi tangtu leita ba leitabana maram oirkanda ngasidi restless kaya oi nongmagi thabak phangdabagi samesa hengalaki masi punamakse Bharat ki संविधान thugairaga Leingak leibadagi damak Leingak ase double engine na paikhatpagi damak ngasi asigumba thabak se chatharai bani haibase koi punamang khangi ngasi di tongan pa center ki ekoi ki state ki phangjakadaba paisa kaya under provision of the constitution article 280 masida 15 finance commission gi adigumba provision mayam ngasi Manipur da center government ki state ki share phangandan leiri ADC dana sahi mari hena 15 finance commission award ki paisa aikoi pai duna leiri state government da sangaga praja gi local body gi representative leitabadagi paisa tongan ba chingi ADC gi mayam singda paisa changhandana huge amount crore kaya changhandana paisa mayam singsi waraba tanja sida Pazada Pangadabo Pashamayam Pangandana lady ADC Kitana Sahi Mari Hele local body municipality urban body sing the so election Sahi Anihum Henjala Pasida Sida 15 finance ki Pashamayam Parza section Kudimak the Pangadabo Mayam Sangdana housing by Duna lady Adagi Panchaki PRI Sidasu election loikiba kuire election tawdabadagi 15 finance commission ki paisa changhan lady it is more than 400 crores hena aikoi lady 2026 phawbada 1000 hena crore 1000 crore hena 15 finance commission ki award se state ki share oina lakpani adubo hauji phawbada aikoi 500 crore amuk se masi Parjana Pangadava Hana already Parjagi Poketa, Parja the beneficiary Miam Sing, the Sanga the Wayam, Sangana lady. Masisu, it is a part of the violations of the Constitution's provision, which is Article 280. This is Masina, I quite Punamuki Hakmayam Mangali. Loidana, Asigumba, local body, the peak of the Mayam, Article 274, the provision of the Indian Constitution, Low Mayam Sisatadri Haivani, Adungasiki Laivaga said. Miam Punamaki, I quite hug manghale, I quite justice lehendre, I quite Punamaki, future lehendre. Maramaduna, Masiki Leingak City, it is a propaganda administration. I quite philosopher of the high, German gi. Joseph Goebel na high. Propaganda, Tauraga, Leingak Pasibo, Carmina Hayeda, repeat a lie. Often, and it becomes the truth. Hanjan aran basi chummi and hajalaga. A chumba sadana ngasidi double engine BJP government sina. Haiba, Ariuma philosopher Joseph Goebel na haiba. Hanjan aran basi chummi na hajalaga lengakpa propaganda gi government na do ngasi double engine government. Siri en biren singi lengak asina chathaduna. Oi daba mayam ama. Miam Prajada Hajinduna, community mayam ama, Lan Lamjinduna Ngasidi, I quite Promoxi Wahale, Nasi, Manipur the unrest where unprecedented Abukta Manipur Itihas the Toktriba, Asugumba, turmoil situation among Ngasi Manipur the lady was said.
it is a very unfortunate incident. Masi Manipur ki naha mayam singna nong makangdana sahi kangdana IS IPS kaya phawri ba mayam singsi adigum aho ba mayam singas tu ngasi soidana future laklagani maram madro asigum ba propaganda gi asigum ba Leingak asina haijal liba mayam singase ngasi aikoi thaja daduna aikoi changbi reiba mayam leaders mayam punamak aikoi gi congress pu thaja biduna changbi reiba mayam thagachari aina aroi bada ngasi di leader mayam sing Congress party di yaurumba tongan ba no leader mayam na adigumba propaganda gi oidaba mayam amana haijindna thajaru baduna ngasi di Leingak pa asi sahi teret henjalak pa tam ani center dana tam ahumgi changjalak pa adagi state na tam ani mapung phajalak kadoba asida oidaba mayam adu thajaru badagi di ngasi leibab kangkhong jaire maram asina aikoi leader sing ngasi aikoi na leader khanbada amasung Leingak asigi leader sembada Congress party na soidana 2000 mission 2027 asidadi soidana aikoi gi afaba leader mayam sing ase aikoi punchale hairakanda ngasi leader amoyubagi adigumba Leingak ngakpagi Thogdang, amasung responsibility of the administration. Aikoi ki Congress ki leader na soidana laklagani mission 2027. Ngasi aikoi ki leader na satawe Manipur da senja thumja muthatna na ba. Ngasi di adigumba self-styled administration of this double engine government. Masina ngaram oye hairakanda masa gi oijaba khapta khan khiduna amasung Leibak asigi parja mayam sing sina mangi ba tagi ba mayam sing sidi tuoira me hairakanda adigumba mating leina Leingak ngakada budi ngaktre hairaga amada muktaishan Congress na muktaishan amada muktaishan adumaina tai haidok haijin ga tawnare hairka Leingak chathari ba se masi sangba yararoi maram asina aikoi gi leader ngasi aikoi na leader asina project tawjari ba amasung aikoi gi leader collective leaders mayam sing asina corruption thadokuna afaba leader oiduna ngasi aikoi na leader asatawi kari gidamak Leingak kasi afaba leibak oiduna gidamakta karam Leingak ngasi miyam praja khudimaki hak phangnanaba justice phangnanaba amasung mipum khudimaki adigumbagi mafam leinanaba gidamakta kathokpagi leaders mayam sing aikoi na ngasi nong kangdana Congress party de sanga ibasina soidana mission 2027 na se mai pakpo ngamgani haibagi asetpa Manipur Pradesh Congress Committee na thamjai amasung masina soidana anauba Manipur ama amasung miyam gidamak nuksi sanana leiminaba communal harmony afaba mayam punjanba phattaba mayam khandokiba Leingak asigi asoiba mayam correction tawba punama se aikoi mangda thammi hairkanda ngasi Manipur santi hanjananaba ngasi asuki matik soklaba Manipur se amuktang kanba ngamnana bidamak ngasi Congress pu thaja biduna sangbi reiba ayama sing leaders mayam sing tongan ba aikoi gi ADC leader social worker lepa leitana sangbi reiba mayam aduki matik Manipur Pradesh Congress Committee gi taraptagi maikei degi thagachaba phongtuk chari jai Manipur jai Hind